Manipur Petroleum Dealers Fraternity na lakliba tang kun nga mapandagi Manipur da layriba petrol pump sing Thong Lonbagi Khongjang sangsingani haina tauramba adu lenga kayanaba purakpadagi matam Kharagi Oina Yeithokkhre hari hiram asigi matangda press na phang paw magi matung ina petrol pump sing da senkhai tungkhai ga mari leinana bom thamjilambagi matangda Manipur gi governor da memorandum ama piduna matik chaba khongthang lokhatna bakhangan ke wafam asi lengak na thabakta onthorak tabadagi haukiba tang kun ga mathoida ultimatum ama piduna tang kun ga nithoidagi lakliba tang kun ga nipan faubagi madungda lengak na matik chaba khongthang lokhalak taba thoklabadi mathangi numit tang kun ga mapandagi petrol pump sing Thong lolakani haina khangan ke Pisin kiva ultimatum madugi makha tarakpo oina lenga ka wari sanaraba matung matik chaba thabak lokhalagani haina thajaba pirakhe loinana lakadoriba kumai sing Christmas imoino bye bye amadi New Year gi yenglaga petrol pump sing lakliba tang kunga mapandagi Thong Lonbagi Khongjang sangshin gani haina tauramba adu matam Kharagi oina Yeithokkhibani hairi